Hello viewers, ngasisu laija entertainment na mayam gi comment gi lokhotjaraga yamna interesting oiba thrilling oiba film amaka ki explanation pudun lakchari. Aigi viewers sina Egypt la riba pyramids ki maramda soina tabiram lagani. Adubu ngasi aina explain tawjagadoriba film ase yamna ngakpa pyramid amagi wari ni. Laijare Gregory Levasseur gi direction makhada 2014 release tawkiba supernatural horror thrilling film The Pyramid. Film asigi hek horokpa sinda chahi lising kaya mamangdagi lerakpa Egypt ki pyramid sing utli. Egypt la riba praja singi thajaba amagi makhaponna kanagumba amana hairba pyramid sing ase thugaiba natraga tawkhaiba taragadi makhoi gi thajaba dugi matung inna phattaba ishor amana makhoibu awa ana tahangani. Maram asina scientists sing amasung archaeologists sing na mafam asida lairiba pyramid sing da khutharamdi. Ariba phura dolan sorungna chingba tongan ba ariba posaki maramda thigaliba tim adubu natraga misak sing adubu archaeologists ana khangni. Adubu chahi kiyagi matungda NASA gi matingna archaeologist team amana yamna angakpa pyramid amakha satellite ki matingna urami. Hairiba pyramid ase prithvi gi leinungda phut kaya luna laibui. Pyramid ase yamna ariba pyramid ama oibata natana atopa pyramid singa yamna manadaba mawong amasu ubu fangi. Madudi atopa pyramid singdi maikei marina khajilaga sai. Adubu hairiba pyramid asidi supnatagi maikei ahum khatadagi khajilaga sarami. Pyramid asigi yam topa mawong sina maram oiraga archaeologist team mamana pyramid asigi maramda thigatpa pamami. Adubu Egypt ki praja singna madu yaningamde. Maramdi makhoi thajabagi matung inna karigumba pyramids ase thugaiba yankhaiba natra manungda changba taragadi makhoi soidana ishorgi shrap phangani amasung makhoi laiba adu awa ana tagani. Maram asina Egypt ki praja singna lambi sorokta thoklaga hariba thabadu tawdanabagi damakta protest toram. Adubu archaeologist team sing adudi science ta thajabana maram oiraga hariba angapa pyramid tugi maramda thigatpa pamami. Aduna makoina thaba adu tawnaba government gi ayaba lawrami. Government gi ayaba hek phangbaga makoina mafam aduta tawba hawhalami. Archaeologist team adu makoi miyoi mangana sarami amasung makoi leader na Dr. Miles kauba misak amana oirami. Makoi gi team aduda Dr. Miles ki machanupi Nora su yawrami. Archaeologist team adu hariba thabak tu gi damakta yamna pukning langtaknarami amasung khorangba amasu phawrami. Makoi ga loinana matam gi chakhlaba khusuklai kaya amasu loinarami. Laimaida season kadaba khusuklai ta natana nasana piba satellite phawba makoi loinarami. Pyramid ado sinmi singna khachitang hek tawba hawbaga pyramid adugi makhul adudagi yam kanma makhul amaga loinana yamna hu chenba gas ama thuklei. Gas aduna maram oraga sinmi ado mafam aduda khudakta laikhidi. Sinmi aduna laikhidabadu ubada mafamduda thabak toriba atopa sinmising yamna kirami amasung yamna mi painarami. Maramdi makhoi anga oringaidagi mafamduda leiriba pyramid singi maramda wari kaya amata aduna lakrabani. Aduga thawdo asina makhoi tarama wari ado hena thajahali. Somnadi Dr. Miles, Nora amasung makhoi gi timna science ta thajabana maram oraga makhoi gi thabak ado makha chathaningami. Adubu sinmi aduna laikhidabadagi lamdamduda leiriba praja singna hena akan mongda protest toran. Praja singi akan be irang aduna lamdam aduda civil war ama tholapagi chance asukimati wangami. Maikei amuromda American government gi mihut amana Dr. Miles ka online da phibam adugi maramda kupna wari sanarami. Mahana Dr. Miles pu thabak adu khudakta leplaga America da halaknabagi damakta su hairami. Maramdi Egypt government na hariba thabak adu khudakta lepnabagi damakta yatang tawraklagani. Makoina yathang tawraktringaida ekhoina khangna thaba adu lephawbana hena phagani haina su misak aduna Dr. Miles da hairai. Wafam sing adu tabda Dr. Miles amasung mahaki team wakal yam nungairamdi. Maramdi makhoi gi team na hariba thabak tu gi damakta yam kana hona jabani. Adubu yathang amugi makhada Dr. Miles na thaba adu leplaga yumda hannabagi damakta warip lawki. Tawbutabu Dr. Miles ki machanupi Sorana haujankraba thaba adu lepa pamlamde. Aduna maram oiraga mahakna mahaki team singda hairami madudi akhoi amutangdi pyramid manung sida changlaga manung asida kari leibanu
ꯄꯤꯔꯥꯃꯤꯗ ꯑꯁꯤꯅ ꯑꯁꯨꯛ ꯂꯨꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯃꯁꯨꯡ ꯑꯇꯩ ꯄꯤꯔꯥꯃꯤꯗꯀ ꯃꯥꯟꯅꯗꯅ ꯁꯥꯔꯝꯂꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯊꯤꯒꯠꯇꯕ ꯌꯥꯗꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯔꯥꯅ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯇꯤꯝꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯔꯣꯕꯣꯇꯤꯛ ꯀꯥꯔ ꯑꯃ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯔꯣꯕꯣꯇꯤꯛ ꯀꯥꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯒꯤ ꯊꯣꯡ ꯑꯃꯁꯨꯡ ꯁꯨꯔꯨꯡ ꯀꯌꯥ ꯑꯃꯁꯨ ꯎꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯣꯕꯣꯇꯤꯛ ꯀꯥꯔ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯒ ꯁꯤꯒꯅꯦꯜ ꯇꯠꯅꯈꯤ꯫ ꯇꯤꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯀꯝꯄ꯭ꯌꯨꯇꯔ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯀꯔꯤꯝꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯆꯃꯝꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯔꯣꯕꯣꯇꯤꯛ ꯀꯥꯔ ꯑꯗꯨ ꯅꯥꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯄꯤꯔꯛꯈꯤꯕꯅꯤ, ꯑꯃꯁꯨꯡ ꯔꯣꯕꯣꯇꯤꯛ ꯀꯥꯔ ꯑꯗꯨ ꯌꯥꯝꯅꯁꯨ ꯇꯥꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯔꯣꯕꯣꯇꯤꯛ ꯀꯥꯔ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯁꯨ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯇ ꯅꯠꯇꯅ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯊꯤꯒꯠꯄ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯃꯇꯝ ꯌꯥꯝ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯁꯔꯀꯥꯔꯅ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯊꯤꯡꯕ ꯊꯝꯃꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯇꯤꯝ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤꯅ ꯐꯥꯎꯕ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯝ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯃꯤꯂꯤꯇꯔꯤꯅ ꯎꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯂꯣꯟꯅ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯔꯣꯕꯣꯇꯤꯛ ꯀꯥꯔ ꯑꯗꯨ ꯂꯧꯊꯣꯔꯛꯁꯤ ꯑꯃꯁꯨꯡ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯊꯤꯒꯠꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯃꯅꯨꯡꯗ ꯆꯪꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯃꯈꯣꯏ ꯈꯪꯂꯝꯃꯤ꯫ ꯄꯤꯔꯥꯃꯤꯗ ꯑꯗꯨꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯆꯩ ꯑꯃ ꯌꯨꯡꯁꯜꯂꯒ ꯇꯔꯥ ꯑꯃ ꯄꯨꯟꯁꯤꯜꯂꯝꯃꯤ, ꯑꯃꯁꯨꯡ ꯇꯔꯥꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯕ ꯍꯧꯈꯤ꯫ ꯃꯈꯣꯏꯅ ꯈꯖꯤꯛꯇꯪ ꯍꯦꯛ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯕ ꯂꯝꯕꯤ ꯑꯍꯨꯝ ꯊꯦꯡꯅꯩ꯫ ꯂꯝꯕꯤ ꯑꯃꯗꯤ ꯃꯊꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯀꯥꯕ ꯍꯧꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯔꯤꯕ ꯏꯖꯤꯞꯁꯤꯌꯟ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯃꯇꯝ ꯑꯃꯗ ꯏꯖꯤꯞꯁꯤꯌꯟ ꯀꯥꯡꯕꯨꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯑꯌꯥꯝꯕꯅ ꯑꯣꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯔꯥꯅ ꯎꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯗꯣꯛꯇꯔ ꯃꯥꯏꯜꯁꯀꯤ ꯇꯔꯥ ꯑꯗꯨ ꯇꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯔꯥ ꯑꯗꯨꯅ ꯇꯠꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯪꯉꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯣꯛꯅꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯑꯍꯨꯝꯗꯨꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯍꯨꯝꯗꯨꯒꯤ ꯐꯛꯂꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯑꯣꯡꯒꯤ ꯁꯤꯝꯕꯣꯜꯁ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯂꯝꯕꯤ ꯑꯃꯈꯛꯇꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯃꯈꯣꯏ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯉꯥꯜ ꯎꯕ ꯐꯪꯉꯝꯗꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯈꯜꯂꯛꯏ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯦ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯀꯗꯕ ꯂꯝꯕꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯩ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯆꯧꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯔꯣꯕꯣꯇꯤꯛ ꯀꯥꯔ ꯑꯗꯨꯁꯨ ꯇꯦꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯒ ꯇꯥꯔꯛꯄ ꯍꯧꯈꯤ꯫ ꯅꯨꯡꯖꯥꯎꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯥꯁꯜꯂꯛꯄꯅ ꯇꯤꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯊꯤꯅ ꯑꯁꯣꯛꯄ ꯅꯪꯈꯤ꯫ ꯗꯣꯛꯇꯔ ꯃꯥꯏꯜꯁ, ꯅꯣꯔꯥ ꯑꯃꯁꯨꯡ ꯇꯤꯝ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯦꯝꯕꯔꯁꯤꯡꯅ ꯉꯁꯥꯏꯒꯤ ꯑꯁꯣꯛꯄ ꯅꯪꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯗꯣꯛꯇꯔ ꯃꯥꯏꯜꯁꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯁꯦ ꯑꯦꯅꯤ ꯀꯟꯗꯤꯁꯟꯗ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯅ ꯍꯦꯛ ꯀꯥꯈꯠꯄ ꯍꯧꯕꯒ ꯃꯊꯛꯂꯣꯝꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯥ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯈꯥꯔꯣꯝꯗ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯈꯔ ꯑꯁꯣꯛꯄ ꯅꯪꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯃꯈꯣꯏ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯑꯃꯁꯨꯡ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯡꯅ ꯁꯥꯕ ꯊꯣꯡ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯒꯤ ꯁꯤꯝꯕꯣꯜ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁ ꯑꯣꯏꯔꯨꯕꯅ ꯊꯣꯡ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯁꯤꯝꯕꯣꯜ ꯑꯗꯨ ꯄꯥꯕ ꯊꯣꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯗ ꯏꯔꯝꯃꯤꯕꯗꯣ ꯗꯦꯟꯖꯔ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯅꯤ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯅꯤ꯫
ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯊꯨꯅ ꯆꯠꯄꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯝ ꯑꯗꯨꯒꯤ ꯊꯧꯅꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯇꯞꯅ ꯇꯞꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯃꯤꯂꯤꯇꯔꯤ ꯁꯣꯜꯖꯔꯁꯤꯡꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯂꯤꯇꯔꯤꯁꯤꯡꯗꯨꯅ ꯃꯈꯣꯏ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯃꯈꯣꯏꯁꯨ ꯑꯥꯔꯀꯣꯂꯣꯖꯤꯁ ꯇꯤꯝꯁꯤꯡ ꯑꯗꯨ ꯊꯤꯕ ꯃꯅꯨꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯗꯨ ꯇꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯏꯗꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯣꯛꯇꯔ ꯃꯥꯏꯜꯁ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯅꯣꯔꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤ ꯐꯥꯎꯕ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯄꯤꯔꯥꯃꯤꯗ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕ ꯂꯝꯕꯤꯁꯨ ꯊꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯑꯇꯣꯞꯄ ꯄꯤꯔꯥꯃꯤꯗꯀ ꯃꯑꯣꯡ ꯃꯥꯟꯅꯗꯕꯅ ꯃꯈꯣꯏ ꯂꯣꯏꯅ ꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯊꯣꯛꯅꯕ ꯂꯝꯕꯤ ꯊꯤꯕꯗ ꯑꯈꯨꯕ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯗ ꯂꯝꯍꯨꯏ ꯃꯥꯟꯕ ꯁꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯑꯄꯤꯛꯄ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯝꯃꯤ꯫ ꯑꯄꯤꯛꯄ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯉꯁꯥꯏꯒꯤ ꯑꯥꯔꯃꯤ ꯑꯗꯨꯅ ꯃꯈꯣꯏꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯍꯧꯈꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯣꯟꯁꯤꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯞꯅꯕꯗꯨꯗ ꯉꯁꯥꯏꯒꯤ ꯑꯥꯔꯃꯤ ꯑꯗꯨ ꯂꯩꯈꯤꯗꯦ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯋꯥꯔꯤꯗ ꯔꯥꯏꯇꯔ ꯑꯁꯤꯅ ꯀꯔꯤ ꯇꯥꯛꯂꯤ ꯍꯥꯏꯕꯗꯣ ꯑꯃꯁꯨꯡ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯊꯣꯛꯂꯤꯅꯣ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯑꯦꯅꯕꯁ ꯀꯧꯕ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯈꯨꯗꯨꯝ ꯆꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯦꯅꯕꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯒ꯭ꯔꯤꯛ ꯃꯤꯊꯣꯂꯣꯖꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯂꯥꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯁꯔꯒꯗꯒꯤ ꯂꯥꯏꯌꯥꯝꯅ ꯇꯥꯟꯊꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯕꯣꯟꯗꯤ ꯑꯣꯏꯅ ꯊꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯑꯦꯅꯕꯁꯀꯤ ꯀꯩꯁꯨꯝꯁꯪ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯑꯃꯁꯨꯡ ꯄꯤꯔꯥꯃꯤꯗ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯦꯅꯕꯁꯅ ꯍꯥꯠꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯦꯅꯕꯁꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯄꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯥꯠꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯊꯃꯣꯏ ꯑꯗꯨ ꯊꯥꯂꯥ ꯑꯃꯗ ꯑꯣꯜꯂꯒ ꯌꯦꯡꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯈꯜ ꯆꯞ ꯃꯥꯟꯅꯔꯝꯂꯒꯗꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯑꯣꯏꯔꯝꯂꯒꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯅꯕꯁꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦꯔ ꯐꯂꯥꯗ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯤ ꯐꯥꯎꯕ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯐꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯆꯪꯉꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯟꯗꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯞꯅ ꯇꯞꯅ ꯑꯁꯨꯝꯅ ꯑꯦꯅꯕꯁꯅ ꯑꯥꯔꯀꯣꯂꯣꯖꯤꯁ ꯇꯤꯝ ꯑꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯇꯧꯔꯒ ꯍꯥꯠꯄ ꯍꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯗꯨ ꯑꯣꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯗꯣꯛꯇꯔ ꯃꯥꯏꯜꯁꯄꯨꯁꯨ ꯑꯦꯅꯕꯁ ꯑꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦꯔ ꯐꯂꯥꯗ ꯑꯣꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯗꯦ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯗꯣꯛꯇꯔ ꯃꯥꯏꯜꯁꯀꯤ ꯃꯆꯥꯅꯨꯄꯤ ꯅꯣꯔꯥꯅ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯌꯧꯅꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯗ ꯍꯥꯏꯕꯗꯤ ꯄꯤꯔꯥꯃꯤꯗ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯕ ꯉꯥꯜꯂꯕ ꯂꯝꯕꯤ ꯑꯃ ꯎꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯈꯛ ꯎꯔꯛꯏ꯫ ꯅꯣꯔꯥ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯂꯝꯖꯤꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯦꯅꯕꯁꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨꯡ ꯅꯣꯔꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯜꯝ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯐꯤꯜꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ꯫ ꯃꯇꯨꯡꯗꯁꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯜꯝ ꯀꯌꯥꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫